आकाशवाणी इम्फाल नयनी देवी पाव पाजरी अहानबद मरुओइबा पाव राज्य असिगी आंगनवाड़ी वर्कर हेल्पर अमसुंग आसासिंगदा राज्य सरकारना CMHT गी खुदोंगजाबा पीरगनी मणिपुर हौजिक फावबदा कोविड-19 गी वैक्सीन डोज लाख 19,434 कापख्रे अमसुंग इलेक्शन लॉज अमेंडमेंट बिल ngarang राज्य सभाना याबा पीकिबग लोइनाना संसदना आइन असि पास तौख्रे लेबाक असिना कोविड वैक्सीन डोज कोटी चामे यांखै यौना कापनबो होटनरिङै चेरक असिदा अनोबा कोरोना वेरिएंट थोरकले हाइरिबसिना अमुका सुनुंगनांगबा पोहले फिबम असिदा अखोइना ताबिरिबा मियामदा हेक याबा मखै अथुबा मतमदा वैक्सीन डोज सुना कापथोकपिनबा अमसुंग अतोपा मियोइसिंग वैक्सीन कापदा मतेंग पांगबिनबा अपील तौजरी लाइचत असिदगी ngaktoknaba achamba thong ohum asi inbiyu face mask sukpiyu phut taruki social distancing thambiyu maimit amadi khut sa chengna hamdokpiyu COVID-19 ga mari leinaba e-pau singidama national helpline number sing 011239788046 amasung 1075 da aduga manipur gi helpline number na 038524116668 amasung 1800345381 da phone tobiyu haujik mapung oiba pau मुख्यमंत्री नोंगतोंबम बीरेन सिंहना हाइरी राज्य असिगी आंगनवाड़ी वर्कर हेल्पर अमसुंग आसासिंगी थागी ऑनरेरियम हेनगटपदा नातना CMHT गी खुदोंगजाबसु पीरगनी इम्फाल गे पैलेस कंपाउंड दा लेबा सिटी कन्वेंशन सेंटर दा IT इनेबल मेगा Convergence of Health Nutrition Education Hudokpagi Thoramda Wangangbada Mukhyamanत्री na hai Anganwadi worker amasung ashasingi hujik piriba honorarium asida lupa lising amamam hengalagani aduga Anganwadi helper gina lupa changma hengalagani mahakna hai raja asida leiriba Anganwadi worker helper amasung ashali sing kunmanga changma romda CMHT gi khudongjaba piduna makhoigi ana laing singda sukana halagani मुख्यमंत्री ना हाई CMHT स्कीम ना राज्य असिगी जिला तारा तरुके खुंगंग हुमफुमापन कोनछिनबा ngamle स्कीम असिगी मखादा हौजुक फावबदा मियोइली सिंग तारा निपान चाट्रुक हुमफुरानी थोइ रेजिस्टर तौरे अमसुंग मियोइली सिंग तारा तरे चामरी सुपना अमा लायंख्रे मणिपुरदा हौजुक फावबदा COVID-19 दगी ngaktoknabagi वैक्सीन कापगी थबक खुमांग यांगना जंगसिली हौजुक फावबदा वैक्सीन असिगी डोज लाख 19,434 कापख्रे मसिगी मनुंगदा लाख 13,934 अहानबा डोज अदुगा लाख 8,9,440 अनिसुबा डोज गिनी मणिपुरदा हौखिबा पुंग 20 दा मियोइ 13 नौना COVID-19 पॉजिटिव ओबे थेंगनखि पॉजिटिव ओइबगी चांग चादा 0.8 नि राज्यगी हक्सल विभागना तोपा चेरोल अमदा हाई हौजुक फावबदा लाइचत असिदगी लाइकितबा अपुनबा मसिंग लिसिंग अमा चमापन मरफुद्रा मंगा सुरे अपुनबा पॉजिटिव केस लाख अमा लिसिंग कुन मंगा चाटुक हुमफुमाथोइगी मनुंगदा लाख अमा लिसिंग कुल हुमदोइ चामरी हुमफुमाथोइ नाबा पकरे नाबा पहबगी चांगना चादा मरफुद्रा नि 5.5 अनिनी अमरोमदा मणिपुर पुलिस ना कोविड की चन कांगलोन थुगाइबा मियो सिंग फागतपा लेप्ट्री ngarangsu मणिपुर पुलिस ना ड्राइव चथबदा मियो मापन फागतखि मखोइदगी सेलोइना लुपा चनी फाइन ओइना खोंगबतखि राज्य की ट्रांसपोर्ट विभाग की चेकर ड्राइवर पियोन अमसुंग चौकीदार लौनबा अइबा चांगयेंग ngasi nungthil pung amadagi pangtoklagani ट्रांसपोर्ट डायरेक्टर ना हाई मसी हानदी ngasi ayuk pung 10 dagi pangtokani taurambani parikha gi mafamdi ahongba leiroi IGP CRPF Manipur and Nagaland sector gi meeting makhada Marifutaruk suba battalion CRPF na sinduna ngarang Kangpopi jila gi manung channa leiba ke Sinam village da civic action program ama pangthokre program aduda khunja singda CRPF ki maikai dagi ising hamna bating singyan thokhi amarumda Marifutaruk suba battalion CRPF asimakna none jila gi manung channa leiba Marangjing part 4 da saba passenger waiting set among संगादुना खुंजा सिंदा सिनखरे ताबिरिबा पाव से आकाशवाणी इम्फाल दगिनी
Election Laws Amendment Bill ngarang Rajya Sabha na ayaba pikipaga loinana sangsana ain asi pass tawkhre ain asi Lok Sabha na pass tawkhraba matungda ngarang Rajya Sabha da amuk hana pass tawkhibani adubu ain asi bu yaningda phongdoktana birodhi sadasya singna sabha gi mipam madu saruk yadana mapanda thoknakhi Election Laws Amendment Bill na electoral roll singda Aadhaar link tawbaga loinana kanaguma chahi 19 suraba miwai amana voter oina ming chanba yanabagi tanja chahi amada mari phawa piri Kendra gi Law and Justice Mantri Kiren Rijejuna bill asigi matangda palladuna hai aina si haujiki matangba yamna chunaraba madi mikhalgi thabak thoramda chauna ahongba purakadaba ain amani Masina Simjin Chajinba voter sing electoral roll dagi lauthokpa ngambaga loinana mikhalgi matamda kanagumba amana hanjina vote hadabai ahlaroi masina mikhal asi hena niyam chumna pangthokpa ngamallagani Laibak asida hujik phawada COVID-19 gi vaccine dose koti chama 19 lakh marpumapan hena kapkhre masigi manungda koti marphuni 3 lakh marphuda tare henbana ahanba dose gi aduga koti 55 lakh marphudra ma thoina ani suba dose gi ni Imphal amadi atai jila singda ngasi phongba pauche singi maru oiba pau singi damak hujik maibam dijamni leire dijamani Thagasari ne mapandagi halakpa miyoi singi marakta positive oiba yaure isolation da thamli haiba asa anganwadi worker amasung helper sing CMIST na konsilagani haiba madi marks uptaba singi mathakta action lawgadori haiba pauna manipur da ngasi phongba pause singi maroiba pawaina phongdari mapa leibak halakpa mi ahum Jenims ta isolate tawduna thamkre haiba paw pungna phamda banner headline tawduna phongli pawasi People's Chronicle da su ahanba headline tawri marks uptaba singi mathakta action lawgadori Pung kunmarida miyoi 13 khakta nauna positive oiki haibasuna ireibakta ahanba headline tawduna phongli Anganwadi worker helper amasung asasingda smartphone yentokre thagi honorarium hengale CMIST karna coverage tawrgani haiba Chief Minister gi wafam naharol gi thodangda ahanba headline tawri Pawasi Isel Express Sangai Express Manipuri amasung English edition da su ahanba headline tawduna phongli Manipur Sakulhanaba Afaba Lusingba Amagi Mathau Tari Haiba Chief Minister na Phongdokiba Wafam Hoyelan Pauda Ahanba headline tawri Dam yakidabadagi numit kuni thoinida Imphal Turelgi Imai Phutara Mayeng Takre Akhanaba Thorang Lokhalaudragadi Manipurda Isingi Awaba Mayok Nagadori Haiba Pawama Sanalebakta Ahanba headline tawduna phongli Surasanpurda ID enable mega convergence of health nutrition education NM Training School da hudokre haiba paw Surasanpur da phongba Masona Tharda ahanba headline tawduna phongli Ngarang miyoi sani ni phuni thoi COVID test tawbada miyoi amata positive oiba thengnakhide sarkar na piba unlock order tha amaga sangdokre haiba paw pawsi asida phongli Tawsem da su Go to Hills program pangthokpiyu haina Tawsem area students organization na Chief Minister da haijakre haiba paw Tamenglong da phongba Ganphiu mail da ahanba headline tawri Tamenglongi lomi yauna lomi singi account CM Biren gi sarkar na lupa lakh ama lising kutmanga samapan yakai manga transfer tawkre haiba pausi asigi ani sub headline tawri None district ki Marang Singh Part 4 da passenger singi waiting set ama Mariputaru suba battalion CRPM na kudol tawkre haiba paw amasu pausi asigi ahan balamai da phongli ADC bill amuk nauna semdoktana ADC gi election pangthokpa kari mata kanaba phangloi haiba Hills Areas Committee gi chairman phungdokiba wafam Tamenglong Times ta ahanba headline tawduna phongli Lok Sabha na Prohibition of Child Marriage Amendment Bill 2013 pass tawkre haiba pausi asigi ahanba lamai da phongli Nungba kendra da bol lep naba thorang tawriba gaidon kamaibu threat tawrakpa adubu Movement for People's Right Forum Manipurna yaningdaba phongdokibagi paw jila asida phongba samda ahanba headline tawri Chief Minister na lupa lakh ama lising kutmanga samapan yakai manga lomi sani taragi account hapsin kre haiba paw Senapati da phongba Hills Hornbill Express ta ahanba headline tawri jila aduda mikhalgi campaign kankhalakle haiba pawsi asigi anisub headline oiri Phaibung Khulen Village da Sasan Paktakna na sihanbagi laina ama sandorakle haiba paw amasu pawsi asigi ahanba lamai da phongli neni Thagachari dijamani
अरोइबदा मरुइबा पाउ अमुअना राज्य असिगी आंगनवाड़ी वर्कर हेल्पर अमसुंग असासिंगदा राज्य सरकारना CMHT की खुदोंचाबा पीरगनी मणिपुरदा हुजिक फावदा कोविड-19 की वैक्सीन डोज 1,29,454 कापख्रे अमसुंग इलेक्शन लॉज अमेंडमेंट बिल ngarang राज्य सभाना याबा पीके पगलोइनाना संसदना आइन असि पास तौख्रे पाउ लोइजरे।